Hello dearies. Ngasigi wari tangka asi haudringagi mangoinana wai khara khaktang thamjage. Ngasi si Board of Secondary Education Manipur gi Class 10 gi exam haidokre. Masida successful oraklaba students singda Manipur Story Collection YouTube channel gi maikidagi wish bizare. Congratulations guys and all the best for your future. Adubu yamna important oiba ama narrator ehaki maikidagi haizaningbadi Ekogi listeners singi marakta exam thabikiba students singi ichil inau family sing soidana yaubiramgani exam sida mai palaktraba students singbu underestimate tawbiganu adugi mahutta puning thawgatpiu failure is a stepping stone to success haibasi kaubiganu exam ama khak mai paktabana life se loiba nate there is always a second chance ai isama failures mayam ama thingnare life ta adubu give up tawbidaba amadi honaba lepidaba haibasina khwaidigi important ne haibasi thamjage hausi wari asi hauzarage myam punna taminarasi numidangi matam oiragle chak sanaba haiduna mayam thorangli abemasu chai sing semba yauri thaubasu changai thaubo ubada abemadu kitang kirap tawjai adubu thawbadi mayam pulap punbaduda angang sing leibaga karisu hairaktre chai sing phajana chanaraba matungda abemaga leisnaga kon phenglingai thawba jangai abemana leisnada yenglei midyengdu leisna bhab tari bani thawbana machanupida tapna hairei abema ngasi phawa nangna hairakpada ibana yadaba kari yauki asuk yamna ichabu cheksinna nang khongpham su soirure adubu ichani hundokpa yaribra khanna ibana nang bukan khibani asida sunate mayamna aibu nupi ma thiro hanjin hairapa isagi damak ai hingkini lepkini nupi di thidraba su yai khanna pumnamak ase nangi damak khallaga ibana honarakibani adubu hanjin ipabu ikaibu piba hanjin ipagi minsat thihan bagi thabakse Ichana kaidonungda tawrokloi haina ipana asa chauna tawribani fare masi haige tawbani asumna hairamnaga thauba thokre aranba amata yaudraba mapagi wai singduna abema papi khangaudana tarakhi leisnana bema masawi loisilage nangi kada potharuro papana hairise tumi su hairoi lali su hairoi akhoi mangaldu thorokhisanu Masawbina wari munna sanagani mana nangi damakta kadai phawba lepa ngangbadagi yenge adugi makhataba masawbi loina thengnage abema tapna masawbi aisa yamna phatrabara aini yumsigi izat pumba loina manghaleko leisnana chango amuwa makhatarano abema makhut masa hamdoklaga Magi mai thongda taragliba mapidu teithok tuna mai kada kakhatkre somdana loyana mangala madi abemagi wafamdu laizada kamaina hawdoksige haina kanna khalli laiza magi phamungduda notes khara pari loyana laizagi manakta jangsilakduna kaurei taribo nangbo laiza Khangaudana korokpaduda laizana kaidore makoi tamo yam unexpected oiba khuko ma tawriduna loyana hais pakhumbaudi pura ojani ni sumwa makhana sira tawbani nangi notes tu paba loigi loisilo kaide laizana notes su khumjilaga nakangi coffee table duda thamlaga hairei yam serious oiba wa gaidong male Sidi kona continue tawrasu yai hairone loyana nokfet tawraga kainoni da akhoi bungose nupi ma khangna male aingonda nahan se haifet call tawraga hairakpa laizana o nakhoi napana sadi wari ga se lona yam tawrizane adusu nupi koibagi wari loyana ai gi natte he Nasanupagi haibani Laizana aibu tamogini haikrabo chingbu singnare eda Loyana
Ihe, warisi amaromda amuk chatkidore. Aibu hairaroi sirane. Laizana, hairo kaidorage dobo. Loyana, atai nate, nasanupadu nupi ama khangnai hai. Nupido luhongba kuidringaida mapuroiba leikidabadagi mayumda leiba oira male. Delhi khangnara amale. Nupi mazadu mong hade tapi hai. Adubu mau haibadu oirurabanina. Imana yarakloidra babana khara haibiyu sini. Laizana, madumak hek hairakpro moi tamo. Manadi hana haikrena. Ainadi kesukaidi nasa nasa yanaradi haibani. Asuk chaukhalaba matamsida thamoi tinaba wakhal janaba leiba haise. Mau oigera leisabi oigera gyan butaradi aigidi kesukaidi. Tawbadabu mau oiramladi hanagi magi past life tu yamna clear oiba ma darkar tai. Karigumba nupa sikiba oiragadi macha yawamakdi aisu pamde. Macha leitrabadi yabra haina khale. Wakhal lausing leiba loyani wahangdu sat onthorei. Wari sidi noi namana zahana loisanaraga aibu apangsiba oiramine. Nupi macha adudi nang masa khanglabo. Laizana, adumadi khangdri. Noma iga unage puro haikibani. Tamodi khangbro. Loyana, khangde kamai khangdoino. Aibu nupi angangi type mawenge mu haiba taribo. Laiza noklaga. Kanana khangni nasanupana ulamnadi. Loyana, natai sadabo yare si haige tawni. Nangsu nangi thabok tawzaro. Aisu cricket nga online de yenge. Match hokrabani. Loyadu onthoklaga magi phone da cricket yengkhre. Matam kawi mahakna leptana chatkibana mangal training loiduna thorakpa numitni. Somdana Tomthen Yaisnagi wakhalda adumak asa chauna thamli. Larikda thawai yauba oiraktre. Ahongba singasi thanilamadi laisnanadi khanglibani. Adubu pakhangnina khar langzaribani ngauzaribani haiduna wa kya kana ngangbadi oramde. Numitu Yaisna amadi Tomthen Sendrada date chalami. Tomthen na lausida live thaseba. Yaisna na network matasiga talle dada yauraga live thaba talle misingse wathi yam ngangnai. Tomthen na ai yauraga live thabasina fatro proof oina unaba. Yaisna na tanjaiso. Tomthen na karigi taliba aise yam thasadabe waraba. Yaisna na adu nate lao ngak swai da phamkise chatpase khong yam nai haiba. Tomthen ga Yaisna ga ngak phamlami. Tomthen na selfie amani da namge yengo se phajana. Yaisna du camera da yenglaga post tawi. Yaisna na yare kharna madi. Tomthen na kaino Facebook da phajaba makhalaga hapdoine. Yaisna na hapo adoda nang university ga pauna chate ai thinba lauba hekta lae hengwai matik chaba miga oidradi aidi luhongba ngamoi ko. Tomthen na matik chaba haibu kaino ai nisa haire chaba nate thabok tudi phangba irai lai hawani. Yaisna na is paisa yam pai sel biraga thaba ama hekta phangni sineba. Tomthen na adu wanate aibu lariga maitabai type da. Yaisna na natradi kare yamna ngausina nuko aidi dana gyan taba thabok macha ama tauba hingbada nungaina leiba punsi do pame. Aina college tamni se aisu thabok amadi tauba ngamnabani. Ekhoidi lairana haurai hausiksu lairaga leiri. Aduna lairaga jogo chadaba nupada mayum palena mina haina kini. Da hoigi family pesa pairambadi yai. Ado madu dagini haibadi langani dana. Tomthen na chumeba nang harido aisu honageba. Adubo nangse sena udradi fangla roidra hekta pakhale. Yaisna na nungsibada jingnaba ka hena yauglaba thajaba ngamnaraktraba
ꯑꯗꯨꯃꯛ ꯈꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ. ꯅꯨꯡꯁꯤꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯒꯤ ꯀꯥꯏꯅꯈꯤꯕ, ꯁꯨꯏꯁꯥꯏꯗ ꯇꯧꯅꯈꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ. ꯑꯩ ꯁꯨꯝꯕ ꯅ꯭ꯌꯨꯁꯁꯦ ꯌꯥꯝ ꯌꯦꯡꯉꯤ, ꯑꯗꯨꯅꯅꯦ ꯍꯥꯏꯁꯦ. ꯇꯣꯝꯊꯤꯟꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ. ꯌꯥꯏꯁꯅꯥꯅ ꯍꯣꯏꯕ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯀꯩꯅꯣꯝꯇ ꯊꯧꯁꯦ ꯂꯥꯛꯑꯣ. ꯑꯅꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯖꯨꯁ ꯌꯣꯟꯐꯝꯂꯣꯝꯗ ꯆꯠꯂꯝꯃꯤ. ꯁꯣꯝꯗ ꯂꯣꯌꯥꯅ ꯃꯉꯥꯜꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯉꯥꯜ ꯊꯨꯡꯂꯔꯦ. ꯃꯥꯒꯤ ꯌꯥꯎꯔꯛꯄ ꯂꯒꯦꯖꯁꯤꯡꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ. ꯂꯝꯕꯤꯗ ꯂꯣꯌꯥꯅ ꯏꯕꯨꯡꯉꯣ ꯀꯩꯀꯩ ꯍꯥꯏꯅꯔꯛꯑꯕ? ꯃꯉꯥꯜꯅ ꯄꯥꯕꯨꯡ ꯍꯪꯆꯤꯠꯇꯒꯤ ꯖꯣꯏꯟ ꯇꯧꯔꯅꯤ. ꯂꯣꯌꯥꯅ ꯐꯔꯦ ꯑꯗꯨ ꯌꯨꯝꯗ ꯁꯥꯟꯅꯕ ꯌꯥꯗꯕ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ, ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ. ꯃꯉꯥꯜ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯄꯥꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ. ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤ ꯄꯥꯕꯨꯡ? ꯂꯣꯌꯥꯅ ꯅꯪꯒ ꯑꯕꯦꯝꯃꯒ ꯈꯪꯅꯩ ꯍꯥꯏ, ꯆꯨꯝꯕ꯭ꯔꯥ? ꯋꯥ ꯂꯣꯠꯀꯅꯨ, ꯆꯨꯝꯅ ꯍꯥꯏꯔꯛꯑꯣ. ꯃꯉꯥꯜ ꯃꯄꯥꯗ ꯌꯦꯡꯂꯝꯕꯗꯒꯤ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯂꯨꯛꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯣꯏ ꯄꯥꯕꯨꯡ. ꯂꯣꯌꯥꯅ ꯀꯌꯥꯝ ꯀꯨꯏꯔꯕ? ꯃꯉꯥꯜ ꯇꯞꯅ ꯀꯨꯏꯔꯦ, ꯑꯩꯅ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯏ ꯄꯥꯕꯨꯡ. ꯂꯣꯌꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ? ꯃꯉꯥꯜꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ, ꯄꯨꯂꯤꯁꯀꯤ ꯋꯥꯍꯪꯗꯨ ꯅꯆꯥ ꯈꯨꯝꯕ ꯍꯩꯇ꯭ꯔꯦ. ꯂꯣꯌꯥ ꯅꯣꯛꯂꯒ ꯏꯄꯥ ꯌꯥꯏꯗ, ꯑꯗꯣ ꯀꯣꯏꯒꯅꯨ, ꯁꯦꯡꯅ ꯍꯥꯏꯅꯁꯤꯅꯦ, ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯃꯉꯥꯜꯅ ꯑꯁ ꯄꯥꯕꯨꯡ ꯀꯃꯥꯏ ꯈꯨꯝꯃꯣ ꯍꯥꯏꯅꯣ, ꯌꯥꯝ ꯅꯨꯡꯁꯤ. ꯂꯣꯌꯥꯅ ꯃꯥꯅ ꯍꯥꯏꯔꯛꯏꯔꯣ ꯅꯪꯅ ꯍꯥꯏꯔꯨꯏꯔꯣ? ꯃꯉꯥꯜꯅ ꯀꯃꯥꯏꯅ ꯅꯨꯄꯤꯅ ꯍꯥꯏꯗꯣꯏꯅꯣ, ꯑꯩꯅꯅꯦ ꯑꯩꯅ. ꯂꯣꯌꯥꯅ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯅꯪꯗꯤ ꯀꯩꯗꯧ ꯂꯩꯒꯦ? ꯃꯉꯥꯜꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ, ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩ. ꯂꯣꯌꯥꯅ ꯑꯉꯥꯡ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕ ꯈꯪꯉꯤꯕ? ꯃꯉꯥꯜꯗꯨ ꯈꯟꯊꯍꯧꯗꯅ ꯐꯠ ꯈꯨꯝꯂꯛꯏ. ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ, ꯄꯥꯕꯨꯡ ꯂꯧꯔꯤ ꯑꯣꯏꯔꯝꯅꯤ. ꯂꯣꯌꯥ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ. ꯃꯉꯥꯜ ꯄꯥꯈꯠꯇꯨꯅ ꯁꯣꯔꯤ ꯄꯥꯕꯨꯡ, ꯁꯣꯏꯔꯦ. ꯂꯣꯌꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯩ ꯂꯧꯔꯝꯃꯗꯤ ꯅꯇꯨ ꯊꯤ ꯈꯪꯉꯣꯏ, ꯆꯍꯤ 35ꯗꯅꯤ ꯂꯨꯍꯣꯡꯉꯤꯁꯦ. ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯕ ꯍꯧꯏ. ꯃꯉꯥꯜꯗꯨ ꯁꯥꯏꯗ ꯒ꯭ꯂꯥꯁ ꯂꯣꯝꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ. ꯂꯣꯌꯥꯅ ꯅꯪꯕꯨ ꯑꯕꯦꯝꯃꯁꯦ ꯀꯥꯏꯅꯕ ꯉꯝꯃꯗ꯭ꯔꯣ? ꯃꯉꯥꯜꯗꯨ ꯃꯄꯥꯔꯣꯝꯗ ꯐꯠ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯉꯝꯃꯣꯏ, ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯍꯟꯕꯤꯅꯨꯀꯣ ꯄꯥꯕꯨꯡ ꯄ꯭ꯂꯤꯖ. ꯂꯣꯌꯥꯅ ꯑꯗꯨꯗꯤ ꯅꯃꯥꯗ ꯍꯥꯏꯌꯣ. ꯃꯉꯥꯜꯅ ꯏꯃꯥꯗ ꯍꯥꯏꯔꯗꯤ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ, ꯄꯥꯕꯨꯡꯅ ꯌꯥꯔꯗꯨꯗꯤ ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯈꯔ ꯍꯥꯏꯕꯤꯌꯣꯕ. ꯂꯣꯌꯥꯅ ꯅꯃꯥꯗꯤ ꯑꯩꯅ ꯉꯝꯗꯦ, ꯅꯪꯅꯗꯤ ꯉꯝꯅꯤꯍꯦ ꯑꯄꯪ. ꯃꯉꯥꯜꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯀꯔꯤ? ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯂꯥꯏꯖ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯉꯥꯏꯔꯝꯃꯤ. ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯇ ꯈꯕꯔ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯌꯣꯛꯅꯕ ꯊꯣꯔꯛꯏ. ꯂꯥꯏꯖꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯃꯥꯌꯣꯛꯈꯤꯁꯤ. ꯂꯣꯌꯥꯅ ꯅꯃꯥꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯀꯣ ꯏꯕꯨꯡꯉꯣ. ꯃꯉꯥꯜ ꯅꯣꯛꯂꯒ ꯄꯥꯕꯨꯡꯁꯤꯃꯕ. ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯌꯧꯔꯛꯄꯒ ꯅꯄꯥ ꯅꯆꯥ ꯃꯤꯆꯪ ꯆꯪꯅꯔꯤꯁꯤꯅ? ꯃꯉꯥꯜꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯔꯤꯕ ꯏꯃꯥ. ꯂꯣꯌꯥꯅ ꯑꯩ ꯏꯃꯨꯡ ꯆꯪꯖꯍꯧꯔꯒꯦ, ꯄꯨꯂꯤꯁꯇꯒꯤ ꯑꯣꯖꯥꯅ ꯉꯝꯕꯅꯤ, ꯑꯣꯖꯥ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯔꯛꯀꯅꯤ. ꯂꯥꯏꯖꯅ ꯏꯁ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯃꯥꯏꯁꯤꯕꯣ? ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯧꯒꯗꯣ ꯌꯦꯡꯖꯅꯤꯡꯉꯦ,
ꯃꯥꯏꯁꯦ ꯈꯨꯏꯗ꯭ꯔꯤꯉꯩꯗ ꯃꯅꯤ ꯃꯃꯧ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯨꯛꯇꯅ ꯆꯠꯂꯒꯦꯅ ꯉꯥꯏꯔꯕꯅꯤ꯫ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯆꯟꯗꯤ ꯂꯩꯇ꯭ꯔꯣ ꯏꯃꯥ? ꯂꯥꯏꯖꯅ ꯍꯣ ꯅꯆꯟꯅꯨꯄꯤꯗꯣ ꯅꯪ ꯄꯨꯄꯨ ꯃꯁꯥ ꯈꯔ ꯉꯝꯗꯦꯅ ꯑꯩꯅ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤꯁꯨ ꯌꯥꯗꯦꯗꯣ꯫ ꯃꯉꯥꯜꯅ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯄꯤꯡꯀꯤꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯅꯠꯇꯦ, ꯂꯩꯖꯁꯅꯨ꯫ ꯑꯩ ꯐꯤ ꯍꯣꯡꯂꯒ ꯏꯔꯨ ꯂꯨꯊꯣꯛꯑꯒꯦ꯫ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯦ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯣ꯫ ꯂꯥꯏꯖꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯁꯦꯝꯕꯤꯔꯝꯂꯒꯦ꯫ ꯂꯥꯏꯖꯁꯨ ꯃꯆꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯒ ꯌꯥꯏꯁꯅꯥꯒꯗꯨ ꯗꯦꯠ ꯆꯠꯂꯨꯕ ꯍꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ꯫ ꯍꯧꯖꯤꯛ ꯃꯉꯥꯜ ꯍꯣꯏꯗ ꯆꯠꯂꯨꯈꯤꯅꯤ꯫ ꯃꯥ ꯉꯁꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯆꯠꯂꯣ, ꯂꯩꯍꯧꯔꯦꯗ꯫ ꯇꯣꯝꯊꯤꯟꯗꯨ ꯌꯥꯏꯁꯅꯥ ꯊꯅꯝꯂꯒ ꯃꯉꯥꯜ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯒꯦꯠ ꯍꯥꯡꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯦꯝꯆꯥꯅ ꯏꯁꯨ ꯊꯣꯏꯕ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯑꯕꯣ, ꯃꯉꯥꯜ ꯂꯥꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯦꯝꯆꯥꯅ ꯂꯥꯛꯑꯕꯅꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯆꯥꯛꯈꯨꯝꯗ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯕꯣꯛ꯫ ꯃꯦꯝꯆꯥꯅ ꯆꯪꯉꯨꯔꯣ꯫ ꯇꯣꯝꯊꯤꯟꯗꯨ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯪꯉꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯣꯐꯤꯁꯔ ꯊꯣꯔꯛꯄꯩꯔꯣ ꯃꯥꯃꯣꯒ ꯅꯤꯅꯦꯒꯅ ꯁꯪꯂꯤꯁꯦ? ꯃꯉꯥꯜꯅ ꯀꯩꯅꯣ ꯁꯤꯅ ꯂꯥꯛꯄꯒ ꯀꯣꯆꯤ ꯀꯣꯠꯂꯤꯁꯤꯅ? ꯂꯣꯌꯥꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯁꯪꯉꯤꯅꯤ, ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯈ꯭ꯔꯗꯤ ꯅꯨꯄꯤꯅ ꯁꯪꯈ꯭ꯔꯅꯤꯗꯣ꯫ ꯂꯥꯏꯖꯅ ꯅꯣꯏ ꯃꯥꯃꯣꯁꯦ ꯑꯩꯈꯣꯏ ꯃꯉꯥꯜꯕꯨ ꯅꯨꯄꯤ ꯀꯟꯅ ꯊꯤꯍꯟꯅꯤꯡꯂꯤꯌꯦ ꯍꯟꯗꯛꯇꯤ꯫ ꯇꯣꯝꯊꯤꯟꯅ ꯀꯣꯛ ꯊꯤꯖꯤꯜꯍꯜꯂꯣ ꯀꯩꯅꯣ, ꯊꯕꯛꯁꯨ ꯇꯧꯔꯦ꯫ ꯂꯥꯏꯖꯅ ꯇꯣꯝꯊꯤꯟ ꯅꯪꯁꯨ ꯆꯥꯛ ꯈꯔ ꯆꯥꯎꯗꯅ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯔꯅꯤꯅꯦ, ꯄꯨꯛ ꯄꯤꯛ ꯊꯜꯂꯦ, ꯍꯥꯐꯝꯒ ꯂꯩꯇ꯭ꯔꯦ꯫ ꯃꯉꯥꯜꯅ ꯆꯥꯔꯛꯀꯅꯨ, ꯅꯪ ꯆꯥꯕ ꯌꯥꯝ ꯐꯖꯗꯦ, ꯏꯊꯟꯗ ꯅꯦꯅꯥ ꯇꯥꯅ ꯆꯥꯖꯒꯦ꯫ ꯂꯥꯏꯖꯅ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯇꯣꯝꯊꯤꯟꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ, ꯑꯉꯥꯡꯁꯦ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯄꯣꯡꯈ꯭ꯔꯦ ꯌꯥꯝꯅ꯫ ꯃꯉꯥꯜꯅ ꯇꯥꯃꯣꯗꯤ ꯁꯥꯎꯗꯕꯅꯦ, ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯃꯥꯅ ꯇꯝꯕꯤꯔꯤꯅꯦ ꯏꯃꯥ꯫ ꯇꯣꯝꯊꯤꯟꯅ ꯀꯔꯤ? ꯆꯥꯛꯇꯨꯗꯩ ꯑꯣꯠꯁꯤꯟꯖꯔꯛꯀꯅꯤ ꯍꯧꯖꯤꯛ꯫ ꯃꯉꯥꯜꯅ ꯍꯩ ꯁꯛ, ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯍꯧꯖꯤꯛ꯫ ꯂꯣꯌꯥꯅ ꯑꯩꯈꯣꯏ ꯊꯣꯛꯍꯧꯔꯁꯤ, ꯑꯅꯤꯁꯦ ꯄꯨꯟꯈ꯭ꯔꯗꯤ ꯖꯒꯠꯀꯤ ꯋꯥꯔꯤ ꯍꯧꯔꯛꯑꯅꯤ ꯃꯃꯥ꯫ ꯂꯥꯏꯖꯅ ꯏꯕꯨꯡꯉꯣ ꯆꯥꯕ ꯂꯣꯏꯔꯒ ꯃꯅꯤꯡꯗ ꯊꯝꯃꯝꯃꯣ, ꯏꯃꯥꯅ ꯐꯦꯡꯅꯕ, ꯁꯤꯡꯛꯇ ꯍꯥꯞꯆꯤꯜꯂꯝꯅꯨꯀꯣ꯫ ꯃꯉꯥꯜꯅ ꯍꯣꯏ ꯏꯃꯥ꯫ ꯑꯍꯜ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯆꯥꯎ ꯍꯥꯎꯅ, ꯑꯩꯗꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯦ ꯅꯪꯅ ꯆꯥꯕ ꯎꯕꯗ꯫ ꯃꯉꯥꯜꯅ ꯇꯥꯃꯣ ꯍꯜꯂꯛꯄꯒꯤ ꯋꯥꯒ ꯋꯥꯕꯅꯦ, ꯆꯥꯛꯁꯦ ꯄꯨꯂꯞ ꯂꯪꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ꯫ ꯇꯣꯝꯊꯤꯟꯅ ꯅꯁꯛꯇꯣ ꯅꯨꯡꯁꯤꯗꯕ, ꯑꯩ ꯗꯦꯠ ꯆꯠꯂꯨꯔꯒ ꯅꯪ ꯂꯥꯛꯑꯃꯅꯤꯅ ꯌꯨꯝ ꯆꯪꯗꯕꯤꯗ ꯂꯥꯛꯏꯅꯤ ꯈꯪꯉꯕ? ꯃꯉꯥꯜ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯨꯂꯞ ꯊꯛꯄ ꯂꯣꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯗꯦꯠ ꯍꯥꯏꯕ ꯀꯅꯥꯒ? ꯅꯣꯏꯒꯤ ꯚꯥꯏꯔꯦꯜꯗꯨꯒꯔꯣ? ꯇꯣꯝꯊꯤꯟꯅ ꯅꯣꯏ ꯚꯥꯏꯔꯦꯜ ꯀꯥꯏꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯊꯤ ꯇꯥꯔꯕꯅꯤ, ꯋꯤꯛ ꯑꯃꯗ 2ꯔꯛꯈꯛ ꯂꯥꯏꯚ ꯇꯧꯈ꯭ꯔꯦ, ꯁꯕꯁꯀ꯭ꯔꯥꯏꯕꯔ 15K ꯌꯧꯈꯤꯕꯗꯩ꯫ ꯃꯉꯥꯜꯅ ꯌꯥꯝ ꯆꯥꯅꯩ, ꯂꯥꯏꯚ ꯊꯥꯃꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯣ ꯅꯣꯏ ꯑꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯣ ꯂꯩꯖꯔꯒꯦ, ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯂꯣꯏ ꯈꯪꯉꯕꯅꯤ, ꯅꯪꯒ ꯑꯕꯦꯝꯃꯒ ꯈꯪꯅꯩ ꯍꯥꯏꯕ, ꯀꯥ ꯊꯧꯕ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯤꯕꯅꯤꯀꯣ꯫ ꯃꯉꯥꯜꯅ ꯑꯁ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯇꯜꯂꯤꯁꯦ, ꯅꯣꯏꯗ ꯂꯥꯛꯄꯗꯨ ꯉꯝꯃꯔꯣꯏ, ꯀꯔꯤꯗꯕꯨ ꯁꯥꯎꯕꯤꯔꯤꯅꯣ ꯈꯪꯗꯦ, ꯃꯗꯨ ꯑꯍꯟꯗꯨꯁꯨꯕ꯫ ꯇꯣꯝꯊꯤꯟꯅ ꯃꯗꯨ ꯑꯍꯟ ꯀꯥꯏꯅ, ꯍꯣꯏ ꯅꯀꯨꯕꯣꯛꯅꯤꯅꯦ꯫ ꯃꯉꯥꯜꯅ ꯀꯤꯖꯩ ꯏꯀꯨꯕꯣꯛꯅꯦꯅ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯏ ꯃꯁꯛꯇꯣ ꯕꯦꯠ ꯑꯗꯨꯝ ꯃꯥ ꯂꯩꯕꯅꯦ, ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯕꯦꯠ ꯃꯀꯣꯛ ꯃꯥꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯃꯥꯏ ꯍꯥꯏꯅꯗꯣꯏꯅꯣ? ꯇꯣꯝꯊꯤꯟꯅ ꯈꯪꯗꯦ, ꯀꯀꯥꯅ ꯌꯥꯗ꯭ꯔꯗꯤ ꯅꯣꯏꯅꯤ ꯇꯣꯛꯑꯦ, ꯑꯩꯁꯨ ꯀꯀꯥꯗꯤ ꯌꯥꯝ ꯀꯤ,
ꯄꯥꯕꯨꯡꯕꯨꯗꯤ ꯀꯤꯕꯤꯗꯦ. ꯃꯉꯥꯜꯅ ꯇꯣꯛꯑꯦ ꯀꯥꯏꯅ ꯇꯣꯛꯄꯗꯤ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯔꯕꯅꯤ. ꯍꯦꯛꯇ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯦ. ꯇꯣꯝꯊꯤꯟꯅ ꯀꯔꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯝꯃꯤꯗ. ꯆꯦꯟꯕ ꯒꯥꯏꯗꯤ ꯇꯧꯕꯤꯔꯅꯨ. ꯋꯥꯔ ꯇꯥꯕ ꯂꯥꯛꯆꯅꯤ ꯅꯌꯨꯝꯗ. ꯃꯉꯥꯜꯅ ꯑꯩ ꯀꯥꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤ. ꯀꯣꯟꯁꯦ ꯑꯝꯇ ꯃꯅꯤꯡꯗ ꯊꯅꯝꯒꯦ. ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯑꯩ ꯅꯪ ꯀꯥ ꯂꯩꯔꯝꯃꯒꯦ. ꯇꯣꯝꯊꯤꯟꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯇꯟꯖꯥꯗꯨꯗ ꯑꯕꯦꯝꯃꯁꯨ ꯃꯉꯥꯜ ꯂꯥꯛꯂꯝꯂꯅꯤ ꯈꯟꯕꯒꯤ ꯀꯣꯜ ꯇꯧꯔꯛꯏ. ꯃꯉꯥꯜ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯑꯒ ꯄꯥꯏꯈꯠꯂꯤ. ꯑꯕꯦꯝꯃꯅ ꯍꯦꯜꯂꯣ ꯇꯥꯃꯣ ꯌꯨꯝ ꯌꯧꯔꯛꯑꯕꯣ? ꯃꯉꯥꯜꯅ ꯌꯧꯔꯛꯑꯦ. ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯔꯨ ꯂꯨꯊꯣꯛꯑꯦ. ꯆꯥꯛ ꯆꯥꯔꯦ. ꯂꯣꯏꯔꯒ ꯍꯥꯏꯔꯒꯦ ꯇꯧꯅꯦ. ꯑꯗꯨꯗ ꯅꯣꯏ ꯇꯥꯃꯣꯆꯧ ꯂꯥꯛꯑꯦ. ꯑꯩ ꯀꯥꯗ ꯂꯩ. ꯅꯪꯒꯤ ꯀꯩꯅꯣꯝꯁꯨ ꯂꯩꯔꯛꯄꯅꯦ. ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯣꯏꯊꯣꯔꯛꯀꯦ. ꯅꯪ ꯊꯣꯔꯛꯑꯣꯀꯣ. ꯑꯕꯦꯝꯃꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯇꯥꯃꯣꯆꯧꯒ ꯋꯥꯔꯤ ꯁꯥꯔꯣ. ꯀꯣꯟꯅ ꯀꯣꯜ ꯇꯧꯔꯛꯑꯒꯦꯀꯣ. ꯃꯉꯥꯜꯅ ꯍꯣꯏ ꯍꯣꯏ. ꯃꯉꯥꯜꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ. ꯇꯣꯝꯊꯤꯟꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯗꯧꯔꯕ ꯅꯠꯇ꯭ꯔꯣ? ꯃꯉꯥꯜꯅ ꯍꯪꯆꯤꯠꯇꯩꯅꯦ. ꯑꯗꯣ ꯅꯪꯒꯤ ꯍꯦꯗꯐꯣꯟꯁ ꯑꯃ ꯂꯩꯔꯛꯄꯅꯦ. ꯇꯣꯝꯊꯤꯟꯅ ꯀꯔꯥꯏ ꯄꯤꯔꯛꯑꯣ? ꯃꯉꯥꯜꯅ ꯄꯤꯔꯛꯀꯦꯍꯦ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯕꯣꯅꯤ. ꯁꯦ ꯁꯤꯗ ꯂꯩꯔꯦ. ꯂꯣꯀꯦꯜ ꯅꯠꯇꯦꯀꯣ. ꯇꯣꯝꯊꯤꯟꯅ ꯂꯣꯀꯦꯜ ꯂꯩꯔꯛꯑꯗꯤ ꯍꯥꯠꯂꯦꯗꯅ. ꯁꯤꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯅꯦ. ꯃꯉꯥꯜꯅ ꯌꯥꯔꯕ ꯌꯦꯡꯉꯣꯗꯅ ꯅꯨꯡꯉꯥꯏꯕꯅꯦ. ꯇꯣꯝꯊꯤꯟꯅ ꯌꯨꯝꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯒꯦ. ꯑꯗꯣ ꯅꯣꯏ ꯃꯃꯥꯗꯤ ꯈꯪꯂꯕꯣ ꯑꯕꯦꯝꯃꯒꯤ ꯃꯇꯥꯡꯗꯣ? ꯃꯉꯥꯜꯅ ꯈꯪꯗ꯭ꯔꯤꯗ. ꯑꯩ ꯍꯥꯏꯔꯒꯦ ꯐꯖꯅ. ꯑꯁꯣꯝꯗ ꯃꯥꯃꯣꯅꯁꯨ ꯑꯕꯦꯝꯃꯗꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯗꯣꯏ ꯇꯧꯔꯤꯗꯣ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯔꯤ. ꯊꯨꯖꯤꯟꯗꯕ ꯌꯥꯔꯔꯣꯏ. ꯇꯣꯝꯊꯤꯟꯅ ꯊꯨꯖꯤꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯐꯪꯖꯍꯧꯔꯣꯏꯀꯣ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯇꯣꯝꯊꯤꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ.